Hi guys, ahamba. Hey guys, hiring asidagi yadre hade. Lambi chapada thaban chom chapata. Hi guys, haina nupi anga sinjina ubuda. Kogdu kobirakta ba dum nokna bi lai. Parai ngasidagi dut oina hage. Hi dut ahamba mata ngasi kangleipak viewer mayam bu taram no okseri aduga ngasina Yaoshang numit humni chanba numit ko ado ai wari mati amte lege ngarang ki hade ngang nang thongda thaban chong chale ado naham ri thaban chong chale nahangi thaban du de ai ade moi bien ke du totally flop chatle ade haiman ba henman dana haigadra haiman bu uning dana haigadra khangde tanja cha da khongdalak pa tanja cha da khingjelak yam tawe ba ado tinwa te do ngang nang thogi thaban chong chale ko ngang nang thogi thaban du de ai tinungai ade moigi ben du nungai pi ga ta chonga da nu pa pai ya ga da khong di leibam chabam khangda bini moi ben da dra ying to I guess mokoi ge de bien gi de light hape ba I de light ade ko isai de ga taw light maming ga kai kom khong ko do light ani sa to caption ra pani na khamra ai camera ji nam matam direct light ta ra mayek sing ngam de duga mokoi thabal du gi jo vlog to yam setting ba de music to nuai ne do ta jo vlog sem to khamra mokoi gi tip light than ba do soro ki maya do khatang tha le ba ado som side ta gi than da ba ta mi le phom rom da gi som asom na kan tip light to onjan dam ni na mangan do u da gam loina phujala pai tare thaban gi mangan do adu de du nungai do thaban nungai bai ja atai na te ba ai de lai sabi sing gi ju makhai am pole bai de makoi le sabi sing chili sing na akoi na chang matam da pai ge ya traga de adu de kamai thaban nungai do na tra da pai ge ya da ta de ngon nupi chabu na ma chong ni nupa chabu na ma chong ni phanai sa ne nupa chabu na ma chong a de thaban no nung kenom tawra ni ya roi ba ade hoi nupi ne sathi de ko ha kan ni nupa de nupi ju moi chabun chong a de adum kenom taw adu ga thaban do uchinna chinna nungai khalaka na pung budi baro makhai dai tara ni ko adu ga hajikan di thaban thing thing ho ida pung tara makhai da de hom ne baro makhai de nungai timing oi ba kana nungai timing a de humang ka thuna timing de ko problem ma tholok pane nungai da kari problem no ai do guys thaban nungai ra kana nung ku thare aduna loishan da ganda palai ta thaban loishan lai palai te nung bi matik nungai do ai subscriber mayam thing ne do subscriber mayam di manung du da mo ai na nungai ba bien je asida jo ai subscriber me yaw le me ba to ko ai na hapetan thengna ra ga wari mati amma to gam gam jage tamoi bien ming je kai no sa yam nungai ta ba da kai lam gi oi na tamoi bien gi ja iroi sem ba ga oh yam ti pha da ga nong ta sale kan nungai ra kan da makoi thaban sin ge ta de ai wakhal da si ben je contact to ya aseng bai ne 100% ade subscriber la ya ba ge hai ba te ko thamoi de ge hai ne nungai ha ne nungai te ha ne seng na ha ne se wara bom thok te na ha ni thaban de su nungai te vlog chale ya de guys ai haje keno action camera de nap ko khot pa lore ko yam ade si jo keno do ade waterproof case to haptre ade mai map hapchamam do le te do si manung to ko soli te to na pe aha mi ne test to ya brani yeng da do si editing da lai re si jinna keno gi do AJ gi moi gym gi show to gi de ne ba ade sports to bai do ai haje motor vlog matiem tam to ge do kamai to no ko pra TSQ na motor vlog sum trial na to ge yengo ka di de hani ta to dum mo lai re makha ta wari motor vlog to ina horse Kung si di mole. Tik kai da ba chang hang yaw da ba pinabi ko version ni son. Dot ngashigi plan dire plan lambi je location test taw na taw na ta Simon road yaw kanda mati ma thauraga camera angle kamai taw no aduga
ꯑꯩ ꯀꯣꯠꯁꯤꯕꯨ ꯇꯥꯕ ꯇꯥꯗꯕ ꯑꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯃꯌꯥꯝ ꯑꯗꯨ ꯀꯦꯃꯦꯔꯥ ꯀꯩ ꯁꯥꯎꯟꯗꯤ ꯂꯣꯏ ꯆꯠꯂꯦ ꯑꯗꯨꯒ ꯔꯦꯀꯣꯔꯗꯁꯨ ꯇꯧꯔꯦ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯔꯝꯗ꯭ꯔꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯑꯗꯨꯒ ꯁ꯭ꯇꯥꯔꯠ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯩ ꯀꯦꯃꯦꯔꯥ ꯑꯦꯡꯒꯜꯗꯨꯁꯨ ꯑꯍꯥꯟꯕꯩꯗꯨꯗꯤ ꯌꯥꯏꯑꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤꯅ ꯑꯃꯨꯛ ꯑꯦꯡꯒꯜꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯒ ꯀꯌꯥꯝ ꯒꯦꯞ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯀꯩꯅꯣꯗꯣ ꯃꯩꯔꯥ ꯂꯧꯈꯠꯄ ꯅꯨꯃꯤꯠ ꯌꯥꯎꯁꯪ ꯃꯩꯊꯥ ꯅꯨꯃꯤꯠꯀꯤ ꯕ꯭ꯂꯣꯛꯇꯣ ꯑꯗꯨꯗꯗꯤ ꯍꯥꯏꯈꯤꯕꯅꯦ ꯑꯗꯣ ꯕ꯭ꯂꯣꯛꯇꯣ ꯏꯗꯤꯇꯤꯡ ꯇꯧꯕꯗ ꯃꯇꯝ ꯐꯪꯗꯦꯗ ꯑꯗꯨꯗ ꯍꯥꯞꯈꯤꯗꯕꯅꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯕꯥꯏꯛꯁꯦ ꯆꯍꯤ 3 ꯍꯦꯟꯅ ꯁꯦꯝꯃꯦꯕ ꯃꯌꯥꯝꯅ ꯈꯪꯉꯤꯗꯨꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯗꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯃꯥꯏ ꯄꯥꯛꯂꯛꯄꯗꯣ ꯑꯗꯣ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯁꯤꯒꯤ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯁꯦ ꯑꯟꯕꯣꯛꯁꯤꯡꯗ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨ ꯇꯥꯔꯁꯨ ꯑꯩ ꯑꯟꯕꯣꯛꯁꯤꯡ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯅ ꯔꯦꯀꯣꯔꯗ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯔꯒꯦ ꯁꯤꯒꯤ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥ ꯂꯩꯔꯤꯁꯤꯁꯨ ꯁꯤꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯃꯇꯦꯡ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯃꯛ ꯃꯇꯦꯡ ꯄꯥꯡꯉꯤꯀꯣ ꯅꯣꯏꯅ ꯌꯦꯡꯕꯤꯕ ꯑꯗꯒꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯗꯨꯒꯨꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥ ꯍꯦꯟꯅ ꯍꯥꯞꯅꯤꯡꯉꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯤꯡꯉꯤꯅꯦꯕ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯤꯡꯉꯛꯄ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯁꯣꯝꯒꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯃꯇꯦꯡꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯄꯜꯂꯕꯗ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯃꯣꯇꯣ ꯕ꯭ꯂꯣꯛ ꯇꯧꯕ ꯃꯃꯤꯡꯗꯣ ꯑꯩꯗꯣ ꯃꯃꯤꯡꯗꯣ ꯍꯪꯗ꯭ꯔꯤꯕ ꯁꯦꯞ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯁꯣꯂꯣ ꯃꯣꯇꯣ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯍꯥꯡꯕꯅꯦꯕ ꯃꯥꯏ ꯆꯦꯅꯦꯜꯁꯤꯅ ꯑꯩ ꯍꯣꯔꯦꯟ ꯏꯗꯤꯇꯤꯡꯗ ꯊꯣꯛꯍꯜꯂꯛꯑꯒꯦ ꯁꯤ ꯆꯦꯅꯦꯜꯁꯤꯅꯦꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯉꯣꯟꯗ ꯅꯣꯂꯦꯖ ꯑꯩꯅ ꯐꯖꯅ ꯂꯧꯋꯦ ꯍꯥꯏꯗꯤ ꯄꯩꯁꯥꯁꯨ ꯄꯥꯏꯗꯕ ꯑꯐꯕꯁꯨ ꯂꯩꯅꯤꯡꯕ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯅ ꯑꯗꯨꯅ ꯍꯣꯡꯁꯨ ꯍꯣꯡꯕ ꯑꯗꯨꯗꯤ ꯑꯐꯕꯗ ꯊꯤ ꯑꯁ ꯑꯗꯨꯝ ꯀꯨꯞꯊ ꯍꯪꯉꯤꯅꯦ ꯑꯩꯅ ꯑꯃꯥꯖꯣꯟꯁꯤꯗ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔ ꯊꯥꯔ ꯑꯗꯣ ꯃꯥꯁꯨ ꯐꯖꯅ ꯅꯣꯂꯦꯖ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯑꯗꯨꯗꯒꯤ ꯀꯃꯥꯏꯅ ꯃꯥꯎꯟ ꯇꯧꯅꯤ ꯃꯥꯎꯟ ꯇꯧꯕ ꯍꯥꯏꯁꯦ ꯀꯦꯃꯦꯔꯥꯁꯤꯗ ꯅꯞꯄꯤꯁꯤꯅꯦꯕ ꯍꯦꯜꯃꯦꯠꯁꯤꯗ ꯅꯞꯄꯤꯁꯤꯅꯦ ꯀꯦꯃꯦꯔꯥ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯑꯗꯣ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯐꯖꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯗꯥꯏꯔꯤꯁꯤꯁꯨ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯕ ꯅꯠꯇꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯊꯦꯡꯅꯔꯛꯄꯅꯦ ꯑꯗꯣ ꯃꯥꯒ ꯑꯩꯒꯁꯨ ꯎꯅꯗ꯭ꯔꯦ ꯃꯍꯥꯛꯁꯦ ꯗꯤꯜꯂꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔ ꯂꯩꯔꯝꯃꯦ ꯃꯍꯥꯛꯁꯨ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯅꯦ ꯕ꯭ꯂꯣꯒꯔ ꯑꯃꯅꯦ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯃꯍꯥꯛꯁꯨ ꯕ꯭ꯂꯣꯒꯔ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯇꯧꯕ ꯄꯥꯝꯃꯦ ꯑꯗꯣ ꯃꯥꯒꯤ ꯕ꯭ꯂꯣꯛꯇ ꯅꯨꯡꯁꯤꯕ ꯕ꯭ꯂꯣꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯦ ꯊꯥꯎꯒꯤ ꯔꯤꯖꯥꯔꯚꯇ ꯊꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅꯦ ꯑꯗꯨꯝ ꯑꯩꯅ ꯃꯥꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯣ ꯃꯥꯅ ꯑꯩ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥ ꯂꯩꯗꯣꯔꯦ ꯈꯣꯠꯇꯣꯔꯦ ꯑꯗꯨꯗ ꯋꯥꯔꯤ ꯄꯥꯟꯕꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 2,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯨꯛ ꯃꯇꯤꯛ ꯉꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯣꯝ ꯆꯠꯁꯤꯒꯦ ꯑꯁ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯑꯗꯤ ꯂꯣꯏꯔꯦ ꯑꯩ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯗꯤ ꯀꯩꯅꯣ ꯍꯥꯞꯇꯦ ꯑꯩ ꯃꯥꯒꯤ 2,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ 2,000 ꯃꯇꯦꯡ ꯄꯥꯡꯕꯗꯨꯗ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯑꯁ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯗꯗꯤ 2,000ꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝꯃꯦ ꯑꯗꯨ ꯅꯠꯇ ꯇꯥꯔꯗꯤ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯂꯩꯕ ꯐꯪꯉꯝꯗꯕꯁꯨ ꯌꯥꯏꯗ ꯉꯝꯃꯝꯗꯕꯁꯨ ꯌꯥꯏꯗ ꯃꯍꯥꯛꯀꯤ ꯁꯞꯄꯣꯔꯠꯇ ꯑꯩ ꯂꯩꯕ ꯉꯝꯃꯦ ꯑꯗꯨꯒꯤꯗꯃꯛꯇ ꯗꯥꯏꯔꯤꯁꯤ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦ ꯅꯅꯥꯎꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯒꯦꯟ ꯋꯥꯠꯁ ꯑꯒꯦꯟ ꯑꯗꯨꯒ ꯇꯥꯏꯃꯤꯡꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄꯨꯡꯁꯦ 4:05 ꯇꯥꯔꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯍꯩꯅꯕ ꯈꯣꯠꯅꯕꯗꯤ ꯂꯩꯔꯝꯃꯔꯣꯏ ꯁ꯭ꯄꯣꯔꯠꯀꯤꯗꯤ ꯈꯔ ꯁꯥꯟꯅꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯑꯌꯨꯛꯇꯒꯤ ꯇꯧꯒꯥꯏꯔꯒ ꯍꯜꯂꯛꯄꯅꯤꯅ ꯋꯥꯅꯕ ꯇꯥꯏꯃꯤꯡ ꯑꯣꯏꯔꯅꯤ ꯍꯦꯜꯃꯦꯠ ꯎꯞꯄꯒ ꯕꯣꯔꯥ ꯍꯥꯞꯆꯜꯂ ꯁꯥꯟꯅꯔꯤ ꯃꯥꯜꯂꯦ ꯉꯁꯥꯏ ꯑꯩꯁꯦ ꯂꯥꯏꯅ ꯚꯤꯗꯤꯑꯣ ꯒꯣꯕꯤꯟꯗ ꯂꯩꯔꯛꯇꯅ ꯐꯥꯎꯒꯠꯂꯛꯀꯦ ꯇꯧꯕ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯟꯕꯣꯛꯁꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯔꯤꯚꯤꯌꯨ ꯍꯥꯟꯅ ꯄꯤꯔꯝꯃꯤꯀꯣ ꯁꯤ ꯀꯦꯃꯦꯔꯥꯁꯦ ꯃꯌꯦꯛ ꯁꯦꯡꯕ ꯁꯦꯡꯗꯕ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯒ ꯈꯪꯕꯤꯔꯛꯑꯅꯤ ꯃꯥꯒꯤ ꯌꯦꯛꯄ ꯑꯗꯩ ꯋꯥꯠ ꯑꯦꯡꯒꯜ ꯑꯩ ꯁꯨꯝ ꯇꯝꯃꯦ ꯃꯥꯒꯤ ꯑꯗꯨꯒ ꯑꯩ ꯁꯤ ꯀꯦꯃꯦꯔꯥ ꯅꯝꯃꯤꯁꯦ ꯈꯪꯕ꯭ꯔꯥ 4Kꯗ ꯅꯠꯇꯦꯀꯣ 4Kꯕꯨꯗꯤ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯗꯣ 4Kꯗ ꯅꯝꯕꯁꯦ ꯕꯦꯇ꯭ꯔꯤ ꯈꯛꯇꯪ ꯆꯥꯏ ꯍꯥꯏꯌꯦꯕ ꯑꯗꯨꯅ 4Kꯗ ꯅꯝꯗꯦꯀꯣ ꯑꯩꯅ 1080pꯗ ꯅꯝꯕꯅꯦ ꯑꯩꯅ ꯅꯝꯃꯤ ꯀꯦꯃꯦꯔꯥꯁꯦ ꯑꯗꯨꯒ ꯑꯦꯛꯁꯇꯔꯅꯦꯜ ꯃꯥꯏꯛꯁꯤꯅ ꯃꯣꯏ ꯃꯁꯥꯒꯤ ꯍꯥꯞꯄ ꯑꯦꯛꯁꯇꯔꯅꯦꯜ ꯃꯥꯏꯛꯅꯤ ꯑꯗꯣ ꯃꯈꯣꯏ ꯑꯦꯛꯁꯇꯔꯅꯦꯜ ꯃꯥꯏꯛꯁꯦ ꯌꯥꯔꯦꯗ ꯀꯦꯃꯦꯔꯥꯒꯤ ꯋꯥꯔꯤꯅ ꯀꯣꯟꯅ ꯇꯧꯔꯒꯦ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯅ ꯌꯥꯎꯁꯪꯒꯤ ꯑꯣꯏꯅ ꯇꯧꯔꯒꯦꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯀꯃꯦꯟꯗ ꯄꯤꯔꯛꯄ ꯍꯥꯏꯗꯤ ꯌꯥꯎꯁꯪꯒꯤ ꯃꯇꯥꯡꯗ ꯕ꯭ꯔꯣꯒꯤ ꯑꯣꯄꯤꯅꯤꯌꯟ ꯀꯩ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯃ ꯌꯥꯎꯋꯦ ꯑꯗꯣ ꯃꯃꯤꯡꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦꯕ ꯑꯗꯨꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯃꯤꯟꯅꯁꯦ ꯌꯥꯏꯗꯅ ꯌꯥꯎꯁꯪꯁꯦ ꯊꯥꯕꯜꯁꯦ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃꯅꯦ ꯑꯩꯁꯦ ꯆꯣꯡꯕꯗꯤ ꯍꯩꯇꯦꯀꯣ ꯊꯥꯕꯜꯁꯦ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯄꯥꯝꯃꯨꯏ ꯍꯥꯏꯗꯤ ꯌꯥꯎꯁꯪꯁꯦ ꯃꯨꯊꯠꯄꯁꯦ ꯄꯥꯝꯃꯨꯏ ꯀꯃꯥꯏꯅ ꯃꯨꯊꯠꯄꯒ ꯀꯟꯁꯤꯒे ꯍꯥꯏꯕ ꯃꯇꯝꯗ ꯀꯝꯕ ꯌꯥꯎꯁꯪꯁꯦ ꯌꯥꯝ ꯃꯟꯅ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯟꯕꯁꯦ ꯐꯠꯇꯦꯗꯅ ꯍꯥꯏꯗꯤ ꯆꯥꯃꯟꯕ ꯉꯥꯡꯃꯟꯕ ꯑꯩꯁꯨ ꯉꯥꯡꯃꯟꯗꯅ ꯏꯌꯥꯡꯁꯦ ꯀꯪꯉꯝꯅꯤ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯊꯥꯕꯜ ꯆꯣꯡꯕꯃꯛꯇ ꯑꯣꯏꯇꯥꯔꯁꯨꯀꯣ ꯐꯪꯉꯔꯣꯏꯗꯕꯅꯦ ꯍꯥꯏꯅ ꯃꯇꯥꯒꯨꯝ ꯀꯩꯅꯣ ꯇꯧꯔ ꯆꯣꯡꯕꯁꯦ ꯍꯦꯛꯇ
ꯑꯁꯤꯗꯤ ꯐꯪꯉꯧꯔꯦ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯅꯦꯅ ꯑꯁ ꯆꯣꯡꯅꯤꯡꯕ ꯃꯑꯣꯡꯗ ꯆꯣꯡꯒꯥꯏꯔꯛꯑꯒꯦꯅ ꯅꯤꯛꯈꯥꯏꯕꯤ ꯈꯣꯠꯈꯥꯏꯕꯤ ꯁꯦꯠꯅꯤꯡꯕ ꯁꯦꯠꯊꯔꯛꯄꯤ ꯇꯧꯅꯤꯡꯕ ꯇꯧꯒꯥꯏꯔꯛꯄꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯁꯤꯅ ꯌꯥꯎꯁꯪꯁꯦ ꯃꯨꯜꯂꯛꯄꯒꯤ ꯆꯥꯡꯁ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯤ ꯀꯜꯂꯒ ꯊꯝꯍꯟꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯁꯨ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯈꯪꯍꯟꯅꯤꯡꯉꯦꯕ ꯑꯩꯅ ꯄꯨꯔꯒ ꯆꯠꯊꯔ ꯁꯟꯊꯔꯒ ꯂꯩꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯕꯤꯠꯁꯦ ꯃꯣꯏꯗꯁꯨ ꯑꯗꯨꯛ ꯃꯇꯤꯛ ꯎꯍꯟꯅꯤꯡꯉꯦ ꯑꯗꯨꯅ ꯀꯟꯇ꯭ꯔꯣꯜꯒ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ CSOꯁꯤꯡꯅ ꯊꯤꯡꯉꯛꯏꯕ ꯈꯣꯠꯂꯤꯕꯁꯤꯡꯗꯨ ꯑꯐꯕ ꯃꯥꯏꯀꯩꯒꯤꯗ ꯊꯤꯡꯉꯛꯏꯅꯦ ꯍꯥꯏꯕꯗꯤ ꯃꯔꯝꯗꯤ ꯀꯥ ꯍꯦꯟꯃꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄꯁꯦ ꯃꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄꯁꯦ ꯑꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯤꯡꯉꯛꯄꯅꯦ ꯁꯤ ꯊꯤꯡꯉꯛꯏꯁꯦ ꯑꯇꯩ ꯀꯅꯥꯝꯇꯅ ꯅꯠꯇꯦꯕ CSOꯅ ꯅꯠꯇꯦꯕ ꯌꯥꯎꯁꯪ ꯇꯧꯔꯤꯕ ꯌꯥꯎꯁꯪ ꯌꯥꯎꯔꯤꯕ ꯊꯥꯕꯜ ꯆꯣꯡꯉꯤꯕ ꯑꯩꯈꯣꯏꯅꯅꯦꯕ ꯑꯩꯈꯣꯏꯅ ꯊꯤꯡꯍꯟꯕꯅꯦꯕ ꯃꯣꯏꯗ ꯑꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯑꯃꯒꯤ ꯅꯤꯌꯣꯝꯗ ꯀꯟꯇ꯭ꯔꯣल ꯑꯃꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯆꯠꯄ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯅꯨꯡꯗꯗꯤ ꯊꯤꯡꯉꯛꯑꯣꯏꯕ ꯍꯥꯏꯗꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯀꯅꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯎꯒ꯭ꯔꯤ ꯆꯣꯡꯕ ꯍꯥꯏꯁꯦ ꯍꯣꯏ ꯍꯤꯁꯇ꯭ꯔꯤꯗꯤ ꯐꯖꯅ ꯈꯪꯗꯦ ꯌꯥꯎꯁꯪꯁꯦ ꯂꯩꯔꯝꯃꯦꯁꯦ ꯍꯥꯏ ꯂꯩꯔꯝꯗꯦꯁꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯎꯒ꯭ꯔꯤ ꯆꯣꯡꯕꯁꯤꯗꯤ ꯁꯤ ꯑꯃꯗꯤ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯃꯗꯤ ꯁꯤ ꯑꯃꯗꯤ ꯈꯪꯕ ꯉꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯥꯏꯀꯩꯗ ꯆꯠꯍꯟꯅꯤꯡꯉꯦ ꯌꯥꯝꯅ ꯑꯣ ꯊꯨꯃꯟꯗꯅ ꯋꯥꯂꯦꯠ ꯌꯥꯎꯔꯛꯇ꯭ꯔꯦꯅꯦ ꯁꯤꯗꯤ ꯄꯩꯁꯥ ꯊꯠꯄꯒ ꯊꯦꯡꯅꯔꯗꯤ ꯁꯤꯗꯤ ꯃꯩ ꯇꯥꯕꯤ ꯃꯑꯣꯡꯅꯤꯅꯦ ꯑꯁ ngashigi blog nambasidi ai tonda tare chappa imanamna koiba chat gas adu gai hajikan de blog chappa ngam de thabak ti chilleba asema ine ai nung sai habdo ai lapage keno bu guest book loishandriyana ado haidi yung aham hawuna mitu thaban ju pamja bam ko ni thaban chung ma chatningeba adum chatleba ngarang du chatle na han du chatleba aduga haidi video du ai nu minute thaganing ma ta nuala thaganing da aduna ai PC du yamna man ya PC ni na ga editing da khatang kupna to thalau khatang phadana thada ga khamba chapte ba hing to da mai gi ni wa du export to matam du yang ku ina chang du export to la kana mu MB du yam chaw de mu compress to du na ba adu da mu yang ku ni chale tung ani ni ma da dum chang ya ba aduna adu editing to bu khop dum to le ga da editing du dum kui nei ga chang thu ki matam du hawi khang du ba du yok chang je koi ba phang da ba ta le dum chat ngam de da hayindagidi motor block semba ngam moidra di khangde motor block ti seming mana guys ado da ngamna to kan la je shuri shu da ngamna to kan adu ka paisa kan da la adu na shona kan da isa la bazar onde lekhal ala di ko guys sport thing di phadana de tawe lekai khuding gi natte da yindang khuding gi sport to khale ha de faida si atopa ta sport ta haina wi than ni si fai dinong guding ta wa mi guding gi ta wa da afa wa thak ko ta u ga ta wa ma ai khangau tu ya khang ga si ni mi shu da lo i da thaban ni padan chung au te na ali na si de karai chat si ge thabai di pa lai te da thabai di ai de lambi da di chung ni ne sini kolam da tu lambu ju mu kukhai ju si ko awe ne som di bada mata na pa chakin na fa da mal ai sini paisa yo te thappi ra no la ko yan thare ra wale chu po te that pu thalam na de yang nam na photo ontang di pa ni da no badum uppage mit phajam po ya da si khum ge phajam khala hapal khalo ne